ꯃꯤꯇꯩ ꯊꯥꯄꯥꯂꯣꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯀꯗꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯄꯥꯎ ꯄꯣꯏꯅꯨ ꯊꯥꯒꯤ ꯑꯣꯏꯅ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯎꯐꯣꯡ ꯌꯨꯝꯐꯝꯗ ꯂꯩꯕ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯊꯧꯅꯤꯖꯗꯨꯅ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯄꯣꯏꯅꯨ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯄꯥꯎ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯧꯍꯟꯅꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯄꯥꯎꯆꯦ ꯄꯨꯔꯤꯕ ꯃꯅꯤꯄꯨꯔ ꯍꯣꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ LSTBꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯄꯥꯎ puba chejai khusinabagi achamba thoram ama pangtokhrei thoram aduda LSTB ge member secretary maisnam sibadatta luwang na phongdokhibada hojik tholiba apunbagi saktam amadi yelho furup kannabagi lan asina yelho mi singna ipa ipugi khongul libagi akanba ihau ama laktuna liglam likhul thiba horakle asigumba mikup asida LSTB na laning thosnamahi mapawasna lairei bagni hainariba lamdam asida mitai thapalon gi thajat singda afafata ira thongni sing ningsing handuna yeksalai taret yelho furup sing confirm joina lepminaduna mapangal kanba furup ama oinabaki pandamda thabak asi paikhatpani haike LSTB gi vice president Bidapati Senjamna mapau puba chajai asi tha khudingi yumthong khudingda yohonaba honabada awaba oini khalambadu nongju nungsa khaktana miyamda nungtigi pauche yohaliba Manipur Hawker Association na furup sigi khanduna kathokpaga lonina thodang lawrakpagi damak kamkhai leitana thagatpa phongdokhe thoramaduda LSTB gi senior member 𝐾𝐿𝐍𝐈𝐍𝐆 loisang mangagi thopuroi amadi Manipur Hawker Association gi president W Ajit secretary L Surjit amadi thopuba kayana sarkyake